Kaching AC Maru Oiba Lambi Singh, Chatliba Term Asige, Manunda Paper Block Technology Siznaduna, Semba, Lushinaba, Hotnari, Haina, AC Asige Emily, Myang Lambam Rameshona Fundaratli, Kaching Wairi, Kamla Pareng the Gate, Ka Manipur College Fauba, Kilometer Amakara Hina, Sangna Lambi Paper Block, Technology Siznaduna, Lambi Same Liba Aduge, Fibam Yangshin Bachatpada, Emily Rameshona Wapum, a safe from Dukladuna, Makatana High, Kaching Kongnang, Mari Pangba, the Gate, Ka Manipur College Fauba ase kilometer ani khara khena sangba lambine lambi asigi hauzik semliba kamla parengdagi KMC ke get fauba gi saruk ase matam khara thabak leplurabasu makhatana thabak suba haurabanina numit kharani asida semba loshilaklagane lambi ase Kha Manipur College KMC Padma Ratna English School amadi ITI Kakching gi yamna muru oiba lambi amasu oidibane lambi ase ningtina semdrabadi mahairu singna school college kabada accident na chingba thokpa yabage khudongchadaba kaya leiribane Kakchingi CSO Singh joined non-government voluntary organization JNGVO na chingba kaya na Kakchingi maru oiba lambi kaya sembiu haina governor da dakshin ki basleire Masimak yamna faba khongthangni madugi manungda yauriba hojik semliba lambi asige wathoba Kakching khongnang mari fangbagi kamla pareng fawbagi lambi ase samjinaba work program da hapki basleire Sanction hek tawrapaga athubada semjinabasu hotnagane masidanatna Kakchinggi semba wathoriba leirak-sing asisu handaki term asida sengwatpa ngamnaba kanna hotnari hainasu mahanamakatana phongdokhi Kakching Kendra ki manungda laiba NGO sing akoi ki laiba club mayam sina amadi lamgo gumba organization mayam na His Excellency Governor ki manakta chalaga Kakching ki maruoi ba lambi sing sembada darkar ta lambi sing ki manungda asigi lambi si amani haibsi karigino hairaga di Kha Manipur College laire ITI laire Padma Ratna English School laire adna satra mayam ama chatpo matamda makoi gari chatpo matamda angang singda nugaina ba accident thoktana ba akoina masi lambi si is one of the priority lambi ne na khalaga tabjabani aduna asmaina lairiba asang ba Kakching manungi lambi sing asi koi yebo block technology makhala sen ba koi kana hona jari aduna asi laiba hanaki lairiba term sigi manungda Kakching Kendra ki manungda lairiba lambi ya ba thana hona jari ha ba khong khalsi